ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯅꯨꯡꯁꯤ ꯄꯔꯃꯤꯁꯟ 19ꯁꯨꯕ ꯇꯥꯡꯀꯛ. ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯂꯣꯌꯥꯉꯝꯕ ꯁꯥꯟꯇꯤꯗ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯌꯦꯡꯂꯛꯂꯦ. ꯃꯥꯅꯤ, ꯁꯥꯟꯇꯤꯒꯤ ꯑꯅꯥꯕꯁꯤ ꯈꯔ ꯂꯨꯔꯦ. ꯗꯣꯛꯇꯔ ꯑꯇꯩꯅ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯂꯣꯌꯥꯉꯝꯕꯁꯨ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯉꯝꯖꯕꯤꯗ ꯁꯥꯟꯇꯤꯕꯨ ꯀꯟꯖꯒꯦ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯇꯝ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯦ. ꯕ꯭ꯂꯗ ꯀꯦꯟꯁꯔ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯨꯕꯅ ꯈꯟꯖꯕ ꯂꯣꯏꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ. ꯂꯣꯌꯥꯉꯝꯕꯅ, ꯏꯃꯥ, ꯋꯥꯐꯝꯁꯦ ꯂꯩꯁꯅꯥꯗ ꯀꯔꯝꯅ ꯈꯪꯍꯜꯂꯣꯏꯗꯕꯅꯣ? ꯑꯩꯅ ꯀꯩꯒꯨꯝꯕ ꯃꯐꯝꯗ ꯍꯥꯏꯗ꯭ꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯒꯅꯤ. ꯁꯥꯟꯇꯤꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ. ꯂꯣꯌꯥ, ꯃꯥꯗꯗꯤ ꯈꯪꯍꯟꯒꯅꯨ. ꯀꯩꯒꯨꯝꯕ ꯏꯃꯥ ꯆꯠꯇ꯭ꯔꯤꯉꯩ ꯋꯥꯐꯝꯁꯦ ꯂꯩꯁꯅꯥꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕ, ꯏꯃꯥ, ꯃꯥꯒꯤ ꯑꯣꯏꯔꯛꯀꯗꯕ ꯁꯛꯇꯝꯗꯨ ꯈꯟꯕꯗ ꯍꯦꯟꯅ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯂꯣꯏꯅꯦ. ꯃꯁꯤ ꯃꯊꯪꯗꯤ ꯏꯆꯥꯅ ꯏꯃꯥꯒꯤ ꯅꯤꯡꯕꯁꯦ ꯑꯃꯨꯛꯇꯗꯤ ꯊꯨꯡꯍꯟꯕꯤꯌꯨꯀꯣ. ꯂꯣꯌꯥ ꯁꯥꯟꯇꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ, ꯍꯣꯏ ꯃꯥ, ꯑꯩ ꯃꯥꯒꯤ ꯅꯤꯡꯕꯗꯣ ꯁꯣꯏꯗꯅ ꯊꯨꯡꯍꯟꯖꯒꯦ. ꯊꯥꯅꯜꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛꯇꯨ ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯕꯨ ꯄꯤꯖꯅꯕ ꯍꯥꯏꯅ ꯊꯣꯡꯗꯨ ꯈꯪꯍꯥꯡ ꯍꯥꯡꯂꯒ ꯆꯪꯂꯛꯏ. ꯂꯩꯁꯅꯥꯁꯨ ꯇꯨꯃꯤꯟ ꯎꯪꯂꯒ ꯐꯝꯂꯝꯕꯗꯨꯗ ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯒꯤꯠ ꯐꯝꯊꯔꯛꯇꯨꯅ, ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ? ꯀꯥꯏꯗ ꯑꯅꯥꯕ ꯂꯩꯒꯦ? ꯍꯥꯏꯔꯣ, ꯑꯩ ꯗꯣꯛꯇꯔ ꯀꯧꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯃꯈꯨꯠꯅ ꯑꯃꯗꯨꯅ ꯄꯥꯏꯔꯛꯂꯒ ꯑꯃꯨꯛ ꯂꯩꯁꯅꯥꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯅ ꯑꯃꯗꯨ ꯊꯝꯗꯨꯅ ꯃꯁꯥ ꯁꯥꯗ ꯌꯦꯡꯂꯤ. ꯉꯥꯏꯍꯥꯛꯇꯨꯗ ꯃꯔꯤ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯅꯥꯗꯤ ꯃꯨꯟꯅꯐꯥꯎ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯦ. ꯑꯃꯨꯛ ꯃꯈꯨꯠꯇꯨꯅꯒ ꯁꯣꯜꯂꯛꯄꯗꯨꯗ ꯂꯩꯁꯅꯥꯁꯨ ꯌꯥꯏꯔꯤꯛꯉꯥꯟꯕꯗꯗꯤ ꯃꯁꯥꯗꯨ ꯈꯖꯤꯛ ꯍꯟꯗꯣꯔꯛꯏ. ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ. ꯐꯝꯂꯝꯕꯗꯨꯁꯨ ꯑꯃꯨꯛ ꯐꯨꯛ-ꯈꯣꯒꯠꯂꯒ ꯃꯈꯨꯠꯅ ꯑꯃꯗꯨꯅ ꯃꯀꯣꯛꯇ ꯑꯃꯨꯛ ꯍꯣꯠꯂꯤ. ꯆꯥꯛꯁꯦ ꯆꯥꯔꯁꯤꯔ? ꯅꯪ ꯂꯥꯝꯃꯕꯣ? ꯂꯩꯁꯅꯥ ꯌꯥꯏꯔꯤꯛꯉꯥꯟꯕꯅ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩ ꯃꯕꯨꯛꯇꯨ ꯒꯣꯔꯣ ꯈꯣꯡꯂꯛꯂꯦ. ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯃꯈꯣꯜꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ. ꯄꯤꯛꯂꯤ ꯈꯨꯄꯤꯛꯁꯤꯒ ꯑꯁꯤꯗꯩ ꯊꯣꯛꯂꯛꯏꯕ ꯃꯈꯣꯜꯁꯤꯒ ꯐꯅ ꯑꯗꯨꯝ ꯆꯥꯟꯅꯔꯦ. ꯂꯩꯁꯅꯥꯁꯨ ꯃꯕꯨꯛꯇ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯄꯥꯏꯕꯣꯏ ꯅꯥꯟꯕꯣꯏ ꯂꯠꯂꯤ ꯍꯥꯏꯔꯛꯏ. ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯤꯗ. ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯛꯏ. ꯂꯩꯁꯅꯥꯁꯨ ꯌꯥꯏꯔꯤꯛꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ. ꯑꯃꯨꯛ ꯍꯤꯞꯊꯒꯦ ꯍꯦꯛ ꯇꯧꯏ. ꯑꯗꯨꯕꯨ ꯌꯥꯏꯔꯤꯛꯉꯥꯟꯕꯅ ꯃꯈꯨꯠꯇꯨꯗ ꯐꯥꯈ꯭ꯔꯦ. ꯑꯗꯨꯒ ꯃꯈꯣꯟꯗꯨ ꯈꯖꯤꯛ ꯆꯥꯎꯔꯞꯅ, ꯀꯞꯅꯤꯡꯗ꯭ꯔꯗꯤꯅꯦ, ꯆꯥꯛꯁꯦ ꯆꯥꯎ. ꯂꯩꯁꯅꯥ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯂꯒ ꯌꯥꯏꯔꯤꯛꯉꯥꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯌꯥꯏꯔꯤꯛꯉꯥꯟꯕꯅ, ꯑꯩ ꯆꯥꯛꯁꯦ ꯇꯣꯠꯂꯛꯈꯤꯒꯦ, ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯐꯝꯈꯣ. ꯑꯃꯨꯛ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯥꯡꯂꯒ ꯃꯈꯨꯠꯇꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯤ. ꯑꯗꯨꯒ ꯆꯥꯛꯇꯨ ꯇꯣꯠꯄ ꯍꯧꯔꯦ. ꯂꯩꯁꯅꯥ ꯌꯥꯏꯔꯤꯛꯉꯥꯟꯕꯒꯤ ꯃꯇꯧꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯂꯤ. ꯌꯥꯏꯔꯤꯛꯉꯥꯟꯕ ꯆꯥꯛꯇꯨ ꯇꯣꯠꯄꯗꯨ ꯂꯣꯏꯔꯒ ꯃꯈꯨꯠꯇꯨꯗ ꯆꯥꯛꯈꯣꯝ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗ ꯍꯥꯞꯇꯨꯅ ꯂꯩꯁꯅꯥꯗ ꯏꯟꯂꯛꯏ. ꯂꯩꯁꯅꯥ ꯌꯥꯏꯔꯤꯛꯉꯥꯟꯕꯅ ꯃꯈꯨꯠꯅꯒ ꯇꯧꯔꯒ ꯆꯥꯛꯇꯨ ꯃꯥꯒꯤ ꯃꯆꯤꯟ ꯃꯄꯥꯗꯨꯗ ꯏꯜꯂꯛꯄꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯉꯛꯅ ꯌꯦꯡꯂꯛꯏ. ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯗ ꯄꯤꯁꯨꯝꯅ ꯑꯃꯗꯨ ꯆꯤꯡꯈꯠꯂꯒ, ꯍꯪꯒꯣꯏꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯏꯟꯕꯁꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯣ? ꯑꯗꯨꯏ ꯅꯠꯇꯦ. ꯅꯠꯇ꯭ꯔꯗꯤ ꯀꯩ? ꯁꯨꯝ. ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯅ ꯃꯨꯔꯨ ꯂꯨꯛꯊꯔꯒ ꯂꯩꯈꯤꯕꯗꯨꯗ ꯆꯥꯛ ꯍꯥꯞꯂꯤꯕ ꯄ꯭ꯂꯦꯠꯇꯨ ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯃꯈꯨꯠꯅ ꯑꯃꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯉꯛꯇꯨ ꯈꯖꯤꯛ ꯏꯟꯈꯠꯂꯛꯏ. ꯑꯗꯨꯒ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯆꯥꯛ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨꯅ ꯁꯠ ꯏꯟꯁꯤꯜꯂꯤ. ꯂꯩꯁꯅꯥꯁꯨ ꯈꯔꯗꯤ ꯍꯥꯔꯦ. ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯑꯃꯨꯛ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯃꯨꯛꯁꯨ ꯂꯩꯁꯅꯥꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯁꯥꯎꯔꯞꯇꯕ ꯈꯣꯟꯖꯦꯜꯗ ꯅꯨꯄꯥ ꯑꯃꯁꯨ ꯊꯕꯛꯅ ꯑꯗꯨꯝ ꯁꯣꯜꯂꯤ. ꯇꯨꯃꯤꯟ ꯂꯩꯇ꯭ꯔꯗꯤ
ꯇꯧꯕꯤꯔꯣꯏꯗꯧꯅꯤ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯁꯤꯗ ꯍꯦꯟꯕ ꯌꯥꯝ ꯇꯧꯔꯛꯅꯤ ꯂꯩꯁꯅꯥꯁꯨ ꯌꯥꯏ ꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ ꯇꯞꯅ ꯑꯗꯨꯃꯛ ꯁꯣꯜꯂꯛꯏ ꯀꯩꯗꯧꯗꯣꯏꯔꯣ ꯌꯥꯔꯛ ꯉꯥꯟꯕ ꯂꯩꯁꯅꯥꯒꯤ ꯃꯑꯣꯡ ꯃꯥꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯏ ꯁꯨꯝ ꯀꯥꯔꯛꯂꯤ ꯈꯪꯍꯧꯗ ꯂꯩꯁꯅꯥꯒꯤ ꯃꯉꯛꯇꯨꯗ ꯃꯥꯁꯨ ꯃꯃꯥꯏꯗꯨ ꯆꯪꯁꯤꯜꯂꯒ ꯃꯌꯥꯅ ꯆꯤꯛꯂꯛꯏ ꯂꯩꯁꯅꯥꯒꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯏ ꯃꯈꯨꯠꯇꯨꯅ ꯌꯥꯔꯛ ꯉꯥꯟꯕꯕꯨ ꯏꯟꯊꯣꯛꯅꯕ ꯇꯧꯖꯩ ꯑꯗꯨꯕꯨ ꯆꯩꯅꯥꯗꯨꯅ ꯏꯟꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯂꯩꯁꯅꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯦꯡꯂꯛꯏ ꯂꯩꯁꯅꯥꯁꯨ ꯃꯃꯤꯠꯇꯨ ꯃꯄꯤꯔꯥ ꯆꯦꯟꯅ ꯋꯥꯔꯧꯅ ꯌꯦꯡꯖꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯒꯗꯨ ꯍꯟꯅ ꯌꯦꯡꯕꯤꯗꯕꯤ ꯑꯃꯨꯛ ꯃꯆꯤꯟꯗꯨ ꯃꯔꯩꯗꯨꯅ ꯁꯠ ꯂꯦꯛꯊꯣꯛꯂꯒ ꯆꯣꯀ꯭ꯂꯦꯠ ꯕꯥꯔꯁꯦ ꯌꯥꯝ ꯍꯥꯎꯋꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯗ ꯃꯤꯠꯆꯤ ꯑꯃꯨꯛꯇꯪ ꯈꯠꯆꯤꯜꯂꯛꯏ ꯂꯩꯁꯅꯥ ꯌꯥꯔꯛ ꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯂꯒ ꯃꯃꯥꯏꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯃꯨꯛ ꯄꯦꯟꯗꯅ ꯁꯣꯟꯖꯩ ꯃꯌꯥ ꯊꯧꯈ꯭ꯔꯕꯁꯤꯅ ꯑꯩ ꯅꯥꯔꯝꯅꯤꯗꯤ ꯈꯪꯄꯣꯠꯇꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯃꯁꯤ ꯁꯣꯐꯥ ꯅꯨꯄꯥꯁꯤ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯑꯃꯨꯛ ꯅꯣꯛꯃꯤ ꯆꯥꯛꯇꯨ ꯂꯧꯔꯒ ꯆꯥꯛꯁꯦ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯆꯥꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯍꯦꯛ ꯂꯧꯊꯔꯛꯂꯒꯦ ꯂꯩꯁꯅꯥꯁꯨ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯃꯌꯥꯗꯨ ꯀꯥꯊꯣꯔꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯛꯇꯨ ꯏꯟꯂꯛꯏ ꯂꯩꯁꯅꯥꯁꯨ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯃꯇꯧꯗꯨ ꯀꯤꯕꯒꯤ ꯆꯥꯛꯀꯗꯨ ꯐꯅꯌꯥꯝ ꯑꯗꯨꯝ ꯆꯥꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯌꯥꯔꯛ ꯉꯥꯟꯕꯅ ꯂꯩꯁꯅꯥꯕꯨ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯗꯤ ꯍꯥꯏꯅꯔꯦ ꯊꯕꯛ ꯆꯤꯟꯖꯕꯗꯨꯅ ꯂꯩꯁꯅꯥꯗ ꯌꯦꯡꯊꯤꯔꯝꯕ ꯃꯤꯁꯛ ꯑꯅꯤꯗꯨ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯃꯇꯥꯡꯗꯨꯗ ꯍꯦꯛ ꯃꯀꯥꯎꯔꯨꯔꯦ ꯂꯩꯁꯅꯥꯗꯤ ꯌꯥꯔꯛ ꯉꯥꯟꯕꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯅꯤ ꯈꯟꯕꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗ꯭ꯔꯕꯅꯤ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯔꯤꯕ ꯑꯇꯩ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯌꯥꯔꯛ ꯉꯥꯟꯕꯅ ꯍꯥꯏꯕ ꯋꯥꯗꯨ ꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯌꯥꯔꯛꯑꯦ ꯊꯥꯅꯤꯜꯗ ꯃꯈꯣꯏ ꯁꯥꯔ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯃꯇꯧꯁꯤ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯏ ꯑꯃꯨꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯑꯍꯣꯡꯕ ꯈꯔ ꯎꯕ ꯐꯪꯖꯕꯁꯤ ꯇꯁꯦꯡꯅ ꯊꯥꯅꯤꯜꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯌꯥꯡꯖꯔꯤꯕꯅꯤ ꯋꯤꯛ ꯑꯃꯃꯨꯛꯇꯤ ꯂꯩꯁꯅꯥꯁꯨ ꯄꯟꯊꯗꯨꯅ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯀ꯭ꯋꯥꯇꯔꯗꯨꯗ ꯂꯩꯔꯦ ꯏꯀꯨꯏ ꯀꯨꯏꯗ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯆꯦꯁꯨ ꯂꯥꯛꯂꯦ ꯊꯥ ꯑꯃꯃꯨꯛꯇꯤ ꯃꯔꯥꯝꯈꯨꯜꯗꯨꯗ ꯊꯕꯛ ꯄꯨꯔꯝꯂꯒ ꯑꯃꯨꯛ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯣꯏꯅ ꯑꯃꯨꯛ ꯄꯨꯔꯔꯦ ꯂꯩꯃꯁꯨ ꯃꯆꯥ ꯃꯃꯧ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯅꯤ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗꯨ ꯈꯖꯤꯛꯇꯤ ꯌꯥꯡꯂꯦ ꯄꯨꯔꯤꯛ ꯂꯦꯝꯕꯁꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯆꯥ ꯃꯃꯧ ꯄꯨꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯍꯔꯥꯎꯖꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯤꯡꯈꯩ ꯈ꯭ꯔꯤꯁꯇꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯥꯒꯤ ꯕꯨꯂꯦꯠꯇꯨꯗ ꯐꯝꯗꯨꯅ ꯈ꯭ꯔꯤꯁꯇꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ ꯆꯍꯤ ꯀꯌꯥ ꯊꯤꯗꯅ ꯂꯥꯛꯄꯗꯣ ꯂꯩꯁꯅꯥ ꯑꯃꯗꯤ ꯌꯥꯔꯛ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯩ ꯆꯤꯡꯈꯩꯅ ꯈ꯭ꯔꯤꯁꯇꯤꯒꯤ ꯃꯥꯏꯀꯩꯗꯕꯨ ꯊꯤꯔꯛꯄꯅꯤ ꯍꯣꯁꯄꯤꯇꯥꯜ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯅꯤ ꯈ꯭ꯔꯤꯁꯇꯤꯁꯨ ꯉꯁꯤꯗꯤ ꯃꯥꯁꯨ ꯒꯥꯔꯤ ꯄꯨꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗꯣ ꯂꯥꯏꯟꯗ ꯑꯣꯏꯅ ꯍꯜꯂꯛꯂꯤ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯆꯪꯂꯛꯄꯗꯨꯗ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯤꯕꯗꯨ ꯃꯥꯁꯨ ꯎꯔꯤꯕꯅꯤ ꯃꯁꯛꯇꯨ ꯃꯨꯟꯅ ꯎꯗꯕꯗꯨꯅ ꯈ꯭ꯔꯤꯁꯇꯤꯁꯨ ꯀꯩꯁꯨ ꯈꯟꯗꯅꯗꯤ ꯂꯥꯛꯂꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯨꯁꯨ ꯌꯧꯔꯦ ꯈ꯭ꯔꯤꯁꯇꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯨ ꯌꯦꯡꯗꯦ ꯌꯨꯝꯒꯤ ꯒꯦꯠꯇꯨ ꯍꯥꯡꯗꯒ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯗꯨ ꯅꯪꯍꯧꯗꯦ ꯇꯨꯡꯗꯒꯤ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯐꯥꯔꯛꯏ ꯆꯤꯡꯈꯩꯁꯨ ꯐꯝꯅ ꯐꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯉꯁꯤꯃ ꯑꯩꯅ ꯍꯦꯛ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯑꯩ SP ꯑꯣꯏꯔꯤꯁꯦ ꯈꯨꯗꯛꯇ ꯊꯕꯛꯀ ꯔꯤꯖꯥꯏꯟ ꯇꯧꯒꯦ ꯈꯪꯉꯤ ꯑꯗꯨꯒ ꯑꯅꯥꯕ ꯁꯥꯔꯒ ꯃꯥꯏ ꯄꯦꯁꯦꯟ ꯎꯁꯤꯟꯕꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯂꯥꯞꯇꯛꯅ ꯈ꯭ꯔꯤꯁꯇꯤꯅ ꯇꯞꯂꯤ ꯂꯥꯛꯂꯤꯕꯗꯨ ꯃꯥꯁꯨ ꯎꯔꯦ ꯆꯤꯡꯈꯩꯁꯨ ꯈ꯭ꯔꯤꯁꯇꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯁꯨ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯑꯗꯨꯃꯛ ꯇꯞꯅ ꯂꯥꯛꯏ ꯆꯤꯡꯈꯩ ꯈ꯭ꯔꯤꯁꯇꯤꯗꯒꯤ ꯃꯃꯤꯠꯇꯨ ꯆꯨꯊꯣꯛꯇꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯍꯣꯏ ꯃꯥꯏꯒ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯒꯦꯠꯇꯨ ꯍꯥꯡꯂꯒ ꯆꯪꯈꯤꯒꯦ ꯇꯧꯔꯛꯄꯗꯨꯗ ꯆꯤꯡꯈꯩꯁꯨ ꯈꯣꯏꯗꯧꯗꯨ ꯊꯤꯠꯂꯤ ꯕꯨꯂꯦꯠ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯏ ꯈ꯭ꯔꯤꯁꯇꯤꯁꯨ ꯇꯨꯡꯂꯣꯝꯗꯩ ꯃꯁꯥꯗꯨ ꯆꯤꯡꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯄꯨꯂꯞ ꯆꯤꯡꯈꯩꯗ ꯇꯥꯁꯤꯜꯂꯤ ꯆꯤꯡꯈꯩꯒꯤ ꯊꯕꯥꯛ ꯃꯄꯥꯋꯥꯏꯗꯨꯗ ꯃꯀꯣꯛꯇꯨ ꯍꯦꯛ ꯊꯦꯡꯒꯥꯏꯔꯔꯦ ꯑꯃꯨꯛ ꯃꯀꯣꯛ ꯊꯦꯡꯖꯤꯟꯕꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯅꯣꯡꯈꯠꯂꯛꯄꯅꯤ ꯆꯤꯡꯈꯩꯒꯤ ꯊꯕꯥꯛ ꯃꯄꯥꯋꯥꯏꯗꯨꯗ ꯃꯀꯣꯛꯇꯨ ꯍꯦꯛ ꯊꯦꯡꯒꯥꯏꯔꯔꯦ ꯑꯃꯨꯛ ꯃꯀꯣꯛ ꯊꯦꯡꯖꯤꯟꯕꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯅꯣꯡꯈꯠꯂꯛꯄꯅꯤ ꯆꯤꯡꯈꯩꯅ ꯃꯃꯤꯠ ꯃꯅꯥꯗꯨ ꯁꯪꯗꯣꯛꯈꯩ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯈꯨꯠꯇꯨꯅ ꯏꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯖꯩ ꯑꯗꯨꯕꯨ ꯆꯤꯡꯈꯩꯅ ꯈꯪꯀꯣꯟ ꯍꯦꯛ ꯀꯣꯟꯁꯤꯜꯂꯛꯏ
Christysu wadi ngangde makhuttunadi Chingkhaibu inthoknaba adumak tawjai. Chingkhaisuni wasu ngangda nupa masu tumin adum henjilai. Christysu yararoi khangmana tapna tamak hairai. Chingkhai, nikai mi uraga aibusu lana ukribe. Aduga nangi maisu chokne. Se, amda thado. Chingkhaina idu dubu kanana kailan udoiba. Christysu handakti Chingkhaibu khangen inthoe. Christina, nana pamlise kaino? Ima baba na ukraga aibu kayen hainagani. Nang kai pamge? Chingkhaisu hande magi thokpa phatharae. Nang bame. Nangi yam leidudi. Moye makok khala yadro. Chingkhaina hart macha ma palasida tingla han banang khandana sebat nabi samuloi biman basingdudai khalo haraiba. Christysu Chingkhai gi maraido khumba ngamjai. Thaini daki sohona Chingkhaina haidorakpa wase dumak karanoi kaiwai pulibani. Ngasisu Christy dino inglabani adubu nokte Chingkhaida munna yenglaga lay. Christina matung amuk hana sumai lakan. Lakai mina ukragane wari nagadaba thabakto tawgana. Yare ai changage. Chingkhaisu Christy gi khudangdo adumak pharaga unaba yaba numit ama haramo. Natradina khudangse sumtha thado. Yadredana yumdara hoteldara mapura mangthoktoiba aina nangse. Christy di Chingkhai gi wahaiduda masadu gi bukirakle. Chingkhai da kirup yenglaga Sunday numito aduda oina unarasi. Yare ai changage. Latli ga haijarakpaduda Chingkhaisu machin namadu paina noklaga tholaktardi nayum changlaga chingthokpa yainiko. Christina tholake haradana khutse thado ohaiba. Chingkhaisu fat thadolake. Chingkhaina yare khara ki haladi ngasi engdi tumba yare. Lokapta mi phuga loshudi thadoke. Cho chang aigi thainai yenong muja. Christysu mingau tu korakpaduda phaina amuktangdi yenglammi. Aduga machinduda murum solaga kirai haisim. Gate to fat hanglaga changkre Christysu. Chingkhaisu Christina gate on silamdaiduda hafet yenglakpado magi masam khumjiliba chiraido fat haigatlaga. Siho jufau tanglibani ko. Christysu Chingkhaina muktang phaina yenglamlaga gate to fat lonsinkre. Chingkhai magi gariduda fatka khatkraga. Sidaidi nangai khutai nanthokpa ngambra yengge. Leisnadi magi office lakpada angakpa haibada oire. Thajadaba misa ama leirambaduna Leisnana Ima yam thajadi. Ima busida thabak laibra natraga chumna samlairo. Lakliba misakto atay kanaso nate lalaymagi apopi mamani. May layso Leisnagi maithongdo munna mamonok ni yinjay. May layna ichawdaba kuiri haina ima lakpani. Office iso hanadagi yamna honglamlay. Wado haina office tugi akoybado munna yinglay. Leisnana honglay ma. Staff so hanadagi yamna yamlay. Workers sa tay mayam amaso chahi khudingi dum recruitment lawi ma. May layso Leisnana haraw wari saribado munna yingjay. Leisnana ay so ima lakni khanglamladi ima na jabaya ba kay no khayar silamgadabani. Ado ima ay jalawarke. Ihe yarisi ima kay susaning balayti. Ado gimahutane ima ga wari sasi. Kes lakpa matamda unabagi room ama laybaduda punna may layamadi Leisna su changlaki. Sofa tharamlibaduda tapna pamthaduna wari watay tawraki. May layna nang buangang kaya surage.
Leisnaso chamna adumak khumlaki. Angang yaudrida ima. Melayna, kainone haisibo. Luhongbadi chahi fare. Aduga hujufau angang yaudri haisibo. Leisnaso nofek tamak tawraklaga adumak leire. Hanadagi sahauna Leisna awaba pumbadi maithongda nongma tuuhande. Tumin adumak lotsinduna thamjay. Kanadaso ngasi fauba utkiba leitri. Melayso wari kharadi khanglibani. Adubu matangsida hei khangbuso fasadaba ama oire. Melayna, kuirene ko. Imana icha ani punna maphamsida office kamina kiba mikupto ukidaba. Non tharamba mamaido fat Melayda yenglai Leisnaso. Melayso Leisnada momon nokpa maithongga loinaduna adubu sembiba mahakna. Mado imagi mitta amuk hana uhankraroi haina tambiramla mali. Leisnaso mama Melaygi wado gyan tabadi ngamdre. Amuksu wafamdo manungda karigumba khara fumduna leire haibaso Leisna chingnarakle. Leisnana, kidawbagi pangloiduna ima. Pangkini yesoidana. Lalay matibay panglabaga. Maay ginagda soidana lagani haiba. Ay thazay ima. Melayso mapi irachilakle. Amuk Leisnagi icham-cham jaba wangangdo taraga kariba thamoido kharadi mensinmagum tawre. Melayna, maphamsida nakhoi anina matam kuinadagi punkidraba tungda thingnagi haina imada wari libado ima kaudriye. Chumme, Leisnana job exam hek pigibaga kanadaso haramda taklamdana Bangalore fashion designer tambo changkibani. Matamduda imungi awaba phana leirabaso Leisnadi khangba ngamkhidabaduna mamabu magi kaka ningthem amadi madom charani da sinaramlaga chahi tarukmu mapanda leirakpani. Madugi tungda Manipur ki thabak selection fangladuna thabak join tawba lakpada thazadana lalaimaga punna thengnakibani. Numittuda chahi kaya khangduna lakhibadu mikuptumaktada hena masha langkibani. Kauba ngamdri ngasiso Leisnagi mafamdade. Yarik ngambana News UPSC exam da mai pakladuna IAS officer gi famda Manipur sinba thungkiba khangnakiba numittumakso Leisna kaudre. Adubu khanghaude matam kauba mahakna yangna thoina chenkibana haigadoribra natraga isa khangda matam mabu manghaluribra khalle. Leisnaso Melayda nofek tarakna kauba ngamloyima. Numittudi aigi punsina hingliba makai. Numittudi ay kauba ngamloyima.